ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯖꯕꯤ ꯋꯥꯔꯤꯁꯦ ꯍꯧꯖꯔꯛꯂꯒꯦ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯎꯃꯪ ꯑꯃꯗ ꯂꯩꯔꯝꯃꯤ. ꯅꯨꯄꯥꯗꯨꯅ ꯁꯥ ꯇꯥꯜꯂꯝꯃꯤ, ꯅꯨꯄꯤꯗꯨꯅ ꯎꯃꯪꯗꯨꯗ ꯍꯋꯥꯏ ꯑꯃꯗꯤ ꯆꯨꯖꯥꯛ ꯊꯥꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯄꯤꯗꯨꯅ ꯇꯜ ꯍꯧꯔꯤꯉꯩꯗ ꯑꯆꯧꯕ ꯃꯩꯔꯤ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯃꯩ ꯋꯥꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯩꯅ ꯊꯦꯡꯈꯤꯕ ꯃꯐꯝꯗꯨ ꯈꯨꯠꯁꯥꯗꯨꯅ ꯀꯟꯅ ꯅꯥꯜꯂꯝꯃꯤ. ꯃꯩꯅ ꯄꯣꯛꯈꯤꯕ ꯃꯐꯝꯗꯨ ꯏꯁꯤꯡ ꯍꯥꯜꯂꯛꯄꯗꯨꯗ ꯃꯇꯤꯟ ꯊꯥꯛꯇꯨꯅ ꯃꯐꯝꯗꯨ ꯈꯨꯠꯁꯥꯅ ꯅꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯏꯁꯤꯡ ꯍꯥꯜꯂꯕ ꯃꯐꯝꯗꯨꯗ ꯇꯤꯟ ꯊꯥꯛꯇꯨꯅ ꯅꯣꯏꯕꯗ ꯃꯈꯨꯠꯇꯨꯅ ꯃꯇꯤꯟ ꯑꯃꯨꯛ ꯂꯧꯅꯕ ꯃꯆꯤꯟꯗ ꯊꯦꯡꯕꯗ ꯃꯍꯥꯛꯀꯤ ꯁꯥꯗꯣꯡ ꯑꯗꯨꯒꯤ ꯃꯍꯥꯎꯗꯨ ꯈꯪꯂꯝꯃꯤ. ꯃꯍꯥꯎꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯃꯤ. ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯃꯩꯅ ꯄꯣꯛꯈꯤꯕ ꯃꯐꯝꯗꯨ ꯀꯣꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ. ꯃꯁꯥ ꯆꯥꯕꯒꯤ ꯃꯍꯥꯎꯗꯨ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯨꯠꯇ ꯌꯥꯎꯕ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨ ꯃꯩꯗ ꯊꯥꯗꯨꯅ ꯆꯥꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯍꯨꯏꯗꯨ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ. ꯍꯨꯏꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯁꯥꯗꯨ ꯇꯪꯈꯥꯏꯃꯨꯛ ꯆꯥꯁꯤꯜꯂꯛꯄ ꯂꯣꯏꯔꯒ ꯍꯨꯏꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯨꯏ, ꯅꯍꯥꯛ ꯅꯪꯒꯤ ꯃꯔꯨꯞ ꯑꯩꯒꯤꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯌꯨ. ꯅꯪꯁꯨ ꯃꯥꯒ ꯆꯦꯟꯈ꯭ꯔꯣ. ꯃꯍꯥꯛ ꯆꯦꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯂꯒꯅꯤ." ꯍꯨꯏꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄ ꯄꯥꯎꯗꯨ ꯅꯨꯄꯥꯗꯨꯗ ꯇꯝꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯤ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯨꯏꯗꯨꯅ パウ ꯇꯝꯂꯝꯃꯤ. ꯍꯨꯏ ꯑꯃꯗꯤ ꯅꯨꯄꯥꯗꯨ ꯆꯦꯟꯕ ꯍꯧꯔꯝꯃꯤ. ꯍꯨꯏꯗꯨꯒꯤ ꯈꯣꯡꯗꯨꯗꯤ ꯇꯦꯜꯂꯝꯃꯤ. ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯂꯝꯗꯦ. ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯄꯣꯔꯒ ꯆꯦꯜꯂꯝꯃꯤ. ꯃꯍꯥꯛꯅ ꯁꯨꯝ ꯆꯦꯜꯂꯒ ꯆꯠꯄꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯌꯧꯔꯛꯂꯝꯃꯤ. ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯍꯅꯨꯕꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯄꯨ, ꯑꯩ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯦ. ꯑꯩꯕꯨ ꯇꯨꯔꯦꯟꯁꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯨ. ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯦ. ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯄ ꯄꯥꯝꯂꯦ." ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯁꯨ ꯈꯪꯂꯦ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯂꯤꯗ. ꯑꯩꯅ ꯅꯪꯕꯨ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯄꯤꯒꯅꯤꯗ. ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯊꯨꯃꯣꯛꯁꯤ ꯄꯤꯛ ꯊꯟꯅ ꯄꯨꯔꯛꯂꯝꯈꯣ." ꯅꯨꯄꯥꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯠꯂꯝꯃꯤ. ꯄꯨꯈ꯭ꯔꯤꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯝꯃꯤ. ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯄꯥꯏꯐꯝ ꯌꯥꯎꯕ ꯊꯨꯃꯣꯛ ꯑꯃ ꯂꯩꯔꯝꯃꯤ. ꯅꯨꯄꯥꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯉꯥ ꯐꯥꯔꯒ ꯍꯅꯨꯕ ꯑꯗꯨꯗ ꯉꯥꯗꯨ ꯊꯨꯃꯣꯛ ꯑꯃ ꯄꯤꯔꯝꯃꯤ. ꯍꯅꯨꯕꯗꯨꯅ ꯉꯥꯗꯨ ꯊꯣꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯁꯨ ꯐꯝꯊꯔꯛꯂꯣꯅꯦ, ꯑꯩꯒ ꯂꯣꯏꯅꯅ ꯆꯥꯃꯤꯟꯅꯔꯁꯤ." ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯍꯅꯨꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗꯒꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯊꯨꯃꯣꯛ ꯑꯃꯒ ꯂꯧꯔꯨꯁꯣ." ꯅꯨꯄꯥꯗꯨꯅ ꯍꯅꯨꯕꯗꯨꯒꯤ ꯏꯪꯈꯣꯜꯗ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯍꯋꯥꯏꯗꯨ ꯇꯥꯜꯂꯝꯃꯤ. ꯑꯗꯨꯒ ꯊꯨꯃꯣꯛꯇꯨ ꯂꯩꯕꯥꯛ ꯍꯋꯥꯏ ꯄꯤꯛ ꯊꯟꯅ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯍꯅꯨꯕꯗꯨꯅ ꯂꯩꯕꯥꯛ ꯍꯋꯥꯏꯗꯨ ꯊꯣꯡꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯄꯤꯔꯒꯦ." ꯑꯁꯨꯝꯅ ꯍꯅꯨꯕꯗꯨꯅ ꯃꯥꯕꯨ ꯇꯨꯔꯦꯟꯗꯨ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯤ. ꯍꯅꯨꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯕꯤꯗꯥꯏ ꯄꯤꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯅ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯂꯒ ꯎ ꯃꯀꯨꯅ ꯁꯥꯕ ꯑꯆꯧꯕ ꯌꯨꯝ ꯑꯃ ꯊꯦꯡꯅꯒꯅꯤ. ꯌꯨꯝꯗꯨ ꯅꯪꯒꯤ ꯅꯅꯦ ꯑꯍꯨꯝꯒꯤꯅꯤ. ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ." ꯑꯁꯣꯝꯗꯅ ꯅꯨꯄꯤꯗꯨꯅ ꯍꯨꯏꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯦꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯔꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯍꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ. ꯁꯔꯨ ꯃꯅꯨꯡꯗꯨ ꯅꯨꯡ ꯃꯆꯥ ꯍꯥꯞꯂꯝꯃꯤ. ꯃꯍꯥꯛꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯊꯣꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯈꯔ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯖꯒꯣꯏ ꯁꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯠꯄꯗ ꯁꯔꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯅꯨꯡ ꯃꯆꯥꯗꯨꯅ ꯃꯈꯣꯜ ꯊꯣꯔꯛꯄꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯃꯈꯣꯜꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅꯦ." ꯅꯨꯄꯤꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯀꯅꯥꯒꯤ ꯁꯥꯗꯨꯝ, ꯇꯜ,
ꯆꯥꯅꯕꯁꯤꯡꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔ ꯈꯔ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯔꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯅꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯈꯣꯜꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯊꯤꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯁꯨ ꯍꯅꯨꯕꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯑꯍꯜ, ꯑꯩꯕꯨ ꯇꯨꯔꯦꯟꯁꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯥ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯈꯔ ꯊꯨꯕꯤꯔꯣ." ꯍꯅꯨꯕ ꯑꯗꯨꯅ ꯅꯨꯄꯤꯗꯨꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯪꯕꯨ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯨꯄꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯇꯥꯟꯅꯗꯨꯅ ꯃꯥꯕꯨ ꯐꯥꯔꯒ ꯆꯥꯕꯗꯤ ꯌꯥꯔꯣꯏ." ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯍꯅꯨꯕꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯄꯤꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯇꯨꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯉꯥ ꯊꯨꯝꯃꯣꯛ ꯑꯃꯒ ꯂꯩꯕꯥꯛ ꯍꯋꯥꯏ ꯊꯨꯝꯃꯣꯛ ꯑꯃꯒ ꯄꯨꯔꯛꯂꯝꯃꯨ." ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯒ ꯂꯩꯕꯥꯛ ꯍꯋꯥꯏꯒ ꯊꯨꯝꯃꯣꯛ ꯑꯃꯃꯝ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕు ꯍꯅꯨꯕꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯊꯣꯡꯂꯒ ꯃꯥꯗꯤ ꯃꯗꯨ ꯆꯥꯁꯤ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯆꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯉꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯍꯋꯥꯏꯗꯨ ꯆꯥꯔꯒ ꯃꯍꯥꯛꯀꯤ ꯃꯉꯛꯇꯨ ꯁꯒꯣꯜꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯇꯨꯔꯦꯟꯗꯨꯗ ꯇꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯕꯨ ꯁꯤꯗ ꯀꯃꯥꯏꯅ ꯆꯠꯂꯨ ꯍꯥꯏꯔꯤꯕꯅꯣ?" ꯍꯅꯨꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯇꯧ꯫ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯑꯩꯒꯤ ꯉꯛꯇꯨ ꯄꯥꯛꯊꯣꯛꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯃꯗꯨꯗ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ." ꯅꯨꯄꯤꯗꯨꯅ ꯐꯅ ꯁꯥꯎꯅ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯇꯨꯔꯦꯟꯗꯨꯗꯤ ꯂꯥꯟꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯍꯦꯟꯗꯕ ꯇꯥꯕꯅꯤ꯫ ꯃꯍꯥꯛ ꯆꯩꯗꯨꯅ ꯁꯒꯣꯜ ꯃꯉꯛꯇꯨꯗ ꯅꯦꯠꯇꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯇꯨꯔꯦꯟꯗꯨꯁꯨ ꯌꯥꯝꯅ ꯂꯨꯔꯝꯃꯤ, ꯃꯗꯨꯗ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯇꯨꯔꯦꯜ ꯃꯌꯥꯏꯗꯨ ꯌꯧꯕꯒ ꯍꯅꯨꯕꯗꯨ ꯁꯥꯎꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯇꯨꯔꯦꯟꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯇꯨꯔꯦꯟꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯆꯥꯊꯣꯛꯂꯝꯃꯤ, ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕు ꯆꯥꯈꯥꯎ ꯈꯛꯇꯗꯤ ꯆꯥꯔꯝꯗꯦ꯫ ꯆꯥꯈꯥꯎꯗꯨ ꯇꯨꯔꯦꯟꯗ ꯇꯥꯎꯊꯗꯨꯅ ꯆꯠꯂꯝꯃꯤ, ꯃꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯦꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯆꯥꯈꯥꯎꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯅꯦꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯆꯥꯈꯥꯎꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯊꯠꯂꯒ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯥꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯎꯃꯪ ꯑꯃꯗ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ, "ꯍꯦ ꯃꯍꯥꯁꯣꯏ, ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ?" ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯑꯩ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯊꯤꯔꯛꯂꯤꯕꯅꯤ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯣ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯕꯦꯝꯄꯣꯛꯀ ꯂꯩꯃꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯁꯤ꯫ ꯑꯩꯒꯤ ꯏꯕꯦꯝꯄꯣꯛꯁꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯦ, ꯌꯥꯝꯅꯁꯨ ꯑꯋꯥꯕ ꯄꯤ." ꯅꯨꯄꯤꯗꯨꯗꯤ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗꯨ ꯌꯧꯕꯗ ꯍꯅꯨꯕꯤꯗꯨꯗꯤ ꯌꯨꯝ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯅꯪꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯄꯨꯔꯛꯂꯦꯗꯅ, ꯃꯥꯕꯨ ꯆꯥꯅ ꯊꯛꯅꯕ ꯐꯖꯅ ꯄꯤꯕꯤꯌꯨ." ꯅꯨꯄꯤꯗꯨꯅ ꯃꯕꯦꯝꯄꯣꯛꯇꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯣꯛ, ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯀꯧꯁꯟꯕꯤꯌꯨ." ꯍꯅꯨꯕꯤꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯅꯨꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯐꯝꯊꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯃꯁꯨ ꯅꯨꯄꯤꯗꯨꯗ ꯀꯟꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯨ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯅꯋꯥ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯥ?" ꯃꯕꯦꯝꯄꯣꯛꯇꯨꯅ ꯐꯨꯕꯗꯨ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯏꯊꯠ ꯑꯃꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯜꯂꯨꯁꯤ." ꯃꯈꯣꯏ ꯑꯅꯤ ꯏꯊꯠꯇꯨꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯏꯊꯠ ꯑꯗꯨꯗꯤ ꯑꯀꯨꯠꯄ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯤ ꯑꯃꯗ ꯏꯊꯠꯇꯨꯗ ꯂꯥꯛꯂꯝꯃꯤ꯫
ꯍꯅꯨꯕꯤꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯥꯗ ꯆꯠꯂꯣ, ꯑꯩꯅ ꯁꯣꯝꯗꯒꯤ ꯁꯥꯗꯨ ꯇꯥꯜꯂꯛꯂꯒꯦ꯫ ꯅꯨꯄꯥꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯍꯅꯨꯕꯤꯗꯨꯅ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯏꯊꯠꯇꯨꯗꯒꯤ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯏꯊꯠꯇꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯊꯠꯇꯨꯗꯒꯤ ꯍꯟꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯠꯀꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯏꯊꯠ ꯑꯗꯨ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯒ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯁꯨꯝ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯎꯗꯨꯗ ꯀꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯑꯄꯤꯛꯄ ꯎꯁꯤꯡꯗꯨꯗꯤ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯎ ꯑꯋꯥꯡꯕ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯥꯗꯗꯤ ꯖꯤꯕ ꯀꯌꯥꯅ ꯃꯥꯕꯨ ꯆꯥꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯊꯋꯥꯟꯃꯤꯆꯥꯛ ꯁꯖꯤꯛ ꯊꯕꯥꯗꯨ ꯑꯇꯤꯌꯥꯗ ꯂꯪꯅ ꯊꯣꯛꯄ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯪꯗ ꯁꯖꯤꯛ ꯊꯕꯥ ꯑꯗꯨꯅ ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯁꯖꯤꯛ ꯊꯕꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯉꯥꯜꯅ ꯅꯣꯡꯁꯤ ꯊꯨꯅ ꯉꯥꯜꯍꯜꯂꯕꯗꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯅꯦꯝꯊꯈꯤꯒꯅꯤ, ꯑꯩꯕꯨꯗꯤ ꯀꯟꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯊꯋꯥꯟꯃꯤꯆꯥꯛꯇꯨꯕꯨ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯁꯖꯤꯛ ꯊꯕꯥ, ꯅꯣꯡꯁꯤ ꯊꯨꯅ ꯉꯥꯜꯍꯟꯕꯤꯔꯣ꯫ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯒ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯁꯤ ꯊꯨꯅ ꯉꯥꯜꯍꯟꯕꯤꯔꯣ, ꯑꯩꯕꯨ ꯀꯟꯕꯤꯔꯣ." ꯁꯖꯤꯛ ꯊꯕꯥ ꯑꯗꯨꯗꯤ ꯐꯖꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯃꯥꯅ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯊꯠꯁꯤꯗ ꯂꯥꯎꯔꯤꯕꯁꯤ ꯀꯅꯥꯅꯅꯣ?" ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯁꯤꯗꯤ ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯒ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤꯅꯦ." ꯁꯖꯤꯛ ꯊꯕꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯑꯩꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯍꯜꯂꯁꯤ." ꯑꯁꯨꯝꯅ ꯅꯣꯡꯗꯨ ꯈꯨꯗꯛꯇ ꯉꯥꯜꯂꯝꯃꯤ꯫ ꯄꯥꯠꯀꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯍꯟꯊꯈꯤꯔꯝꯃꯤ꯫ ꯏꯊꯠꯇꯨꯗꯒꯤ ꯏꯁꯤꯡꯗꯨ ꯍꯟꯊꯈ꯭ꯔꯒ ꯂꯩꯃꯥꯏꯗꯨ ꯀꯪꯂꯒ ꯅꯨꯄꯥꯗꯨ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯉꯣꯏꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗꯨ ꯈꯛ ꯐꯥꯠꯇꯣꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯑꯉꯟꯕꯗ ꯍꯅꯨꯕꯤꯗꯨ ꯍꯤꯗꯨꯗ ꯇꯣꯡꯗꯨꯅ ꯏꯊꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯗꯨ ꯄꯥꯠꯇꯨꯗꯒꯤ ꯏꯊꯠꯇꯨꯗ ꯆꯤꯡꯈꯠꯂꯒ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯒꯤ ꯁꯥꯗꯣꯡꯗꯨ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯔꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ꯫ ꯁꯔꯨꯁꯤꯡꯗꯨ ꯅꯧꯔꯤꯕꯅꯤꯅ ꯃꯍꯤ ꯅꯤꯡꯊꯤꯅ ꯌꯥꯎꯔꯝꯈꯤꯒꯅꯤ꯫ ꯑꯩꯅ ꯃꯗꯨ ꯊꯤꯗꯨꯅ ꯆꯥꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯔꯨꯗꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯂꯥꯞꯅ ꯁꯔꯨꯗꯨ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯨꯄꯥꯗꯨꯅ ꯍꯧꯒꯠꯇꯨꯅ ꯍꯤꯗꯨꯗ ꯇꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯗ ꯍꯣꯜꯂꯒ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯍꯅꯨꯕꯤꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯏꯁꯨ ꯅꯨꯄꯥ, ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ, ꯑꯩ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯒꯦ." ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯑꯣ, ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯇꯧꯔꯔꯣꯏ." ꯃꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯑꯋꯥꯡꯕ ꯎꯗꯨꯗ ꯀꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯑꯌꯨꯛꯀꯤ ꯃꯔꯛꯀꯤ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯎꯗꯨꯒꯤ ꯃꯇꯣꯟꯗ ꯌꯧꯒꯦ ꯇꯧꯔꯝꯃꯤ꯫ ꯏꯁꯤꯡꯗꯅ ꯖꯤꯕ ꯀꯌꯥꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯆꯥꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯖꯤꯛ ꯊꯕꯥꯗꯨꯗ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯣ ꯁꯖꯤꯛ ꯊꯕꯥ, ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯈꯤꯕꯅꯤ, ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ." ꯁꯖꯤꯛ ꯊꯕꯥꯅ ꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯈꯣꯟꯖꯦꯜꯁꯤ ꯏꯊꯠꯇꯨꯗ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤꯔꯥ?" ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯅꯨꯄꯥꯗꯨ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯉꯔꯥꯡꯅ ꯀꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯍꯅꯨꯕꯤꯗꯨꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ ꯍꯥꯏ." ꯁꯖꯤꯛ ꯊꯕꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯗꯤ ꯍꯅꯨꯕꯤꯗꯨꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯅꯈꯤꯗ꯭ꯔꯤ,
ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯁꯛꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯁꯖꯤꯛ ꯊꯕꯥꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯌꯧꯔꯒ ꯅꯣꯡꯉꯥꯟꯖꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯎꯗꯨꯒꯤ ꯃꯇꯣꯟꯗꯨ ꯌꯧꯔꯛꯇꯨꯅ ꯄꯥꯠꯇꯨꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕꯤꯗꯨꯕꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫